ꯈꯣꯏꯔꯝꯖꯔꯤ ꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯍꯩ ꯑꯃꯅꯤ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯄꯦꯖ ꯑꯦꯃꯥꯏꯟ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯈꯔ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯩꯀꯣ ꯉꯁꯥꯏꯒꯤ ꯅꯁꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯧꯅꯕ ꯅꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯅꯁꯥꯒꯤ ꯚꯤꯌꯣꯔꯁ ꯋꯥꯡꯅꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯕꯐꯔ ꯖꯣꯟ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯅꯣꯏꯒꯤ ꯃꯤ ꯀꯌꯥ ꯂꯩꯔꯤ ꯅꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯂꯩꯔꯤ ꯑꯗꯩꯗꯤ ꯅꯣꯏꯒꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯣꯏ ꯄꯣꯁ ꯑꯃꯗ ꯀꯌꯥ ꯂꯩ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯌꯣꯔꯁ ꯋꯥꯡꯅꯕ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯕꯁꯦ ꯁꯤꯃ ꯇꯣꯛꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯉꯨꯕ ꯌꯥꯝ ꯍꯩꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕꯀꯣ ꯁꯤꯗꯒꯤꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯂꯩꯕꯅꯣ ꯀꯗꯥꯏ ꯇꯨꯝꯕꯅꯣ ꯀꯗꯥꯏ ꯆꯥꯕꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯔꯤꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯇꯕꯤꯗꯅꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯂꯣꯟꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯁꯤ ꯈꯪꯉꯕ ꯑꯁꯦꯡꯕ ꯃꯔꯐꯨ ꯃꯧꯗ꯭ꯔꯥ ꯄꯨꯔꯒ ꯅꯪ ꯄꯥꯡꯕꯅ ꯅꯣꯡꯃꯩꯒꯗꯣ ꯂꯩꯔꯒ ꯄꯥꯡꯕꯤꯔꯣ ꯑꯗꯩꯗꯤ ꯀꯩꯅꯣꯒꯗꯣ ꯂꯩꯔꯒ ꯄꯥꯡꯕꯤꯔꯣꯕ ꯅꯪꯒꯤ ꯚꯤꯌꯣꯔꯁ ꯋꯥꯡꯅꯕ ꯅꯪꯒꯤ ꯅꯁꯥꯒꯤ ꯈꯤꯇꯪ ꯈꯟꯕ ꯅꯁꯥꯒꯤ ꯀꯩꯅꯣ ꯈꯟꯕꯗꯨꯅ ꯉꯁꯥꯏꯒꯤ ꯂꯣꯀꯦꯁꯟ ꯑꯃ ꯑꯣꯟ ꯇꯧꯔꯒ ꯆꯪꯉꯁꯦꯕ ꯕꯐꯔ ꯖꯣꯟꯗ ꯈꯪꯉꯕ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯈꯪꯉꯕ ꯁꯣꯝꯗ ꯑꯣꯄꯔꯦꯁꯟ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯩꯅꯣꯅꯦꯕ ꯐꯝꯗ ꯑꯦꯝꯕꯨꯁꯅꯦꯕ ꯐꯝꯗꯣꯏ ꯄꯣꯠꯁꯦ ꯁꯤꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃ ꯁꯨꯝ ꯊꯥꯒꯠꯂꯁꯦꯕ ꯈꯪꯕ ꯉꯁꯥꯏꯒꯤ ꯃꯤꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯔꯒ ꯂꯣꯏꯔꯒ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯅꯤ ꯑꯥꯗ ꯃꯅꯨꯡꯗ ꯐꯝꯃꯤ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯉꯁꯥꯏ ꯀꯗꯥꯏꯗ ꯀꯩꯅꯣ ꯄꯥꯎꯁꯦ ꯇꯛꯂꯛꯅꯤ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯅꯪꯅ ꯉꯁꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯉꯁꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯐꯝꯈꯤꯕꯗꯣ ꯁꯤꯒꯤ ꯃꯤꯇꯔ ꯑꯗꯨꯛꯇ ꯁꯤꯉꯩ ꯃꯣꯏꯒꯤ ꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕ ꯌꯦꯡꯕ ꯎꯕ ꯉꯝꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗꯁꯨꯅꯦ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯧꯕꯤꯔꯣ ꯁꯣꯝꯗ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯁꯣꯝꯒꯤ ꯍꯦꯠ ꯄꯥꯏꯔꯤꯕ ꯃꯌꯥꯝ ꯉꯁꯤ ꯆꯠꯂꯤ ꯃꯌꯥꯝ ꯑꯃ ꯑꯊꯧꯕ ꯑꯃ ꯆꯠꯂꯤ ꯃꯔꯩꯕꯥꯛꯀꯤ ꯏꯃꯥꯒꯤꯗꯃꯛꯇ ꯈꯟꯕ ꯃꯌꯥꯝ ꯆꯠꯂꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯪꯁꯤꯜꯂꯒ ꯃꯣꯏꯗ ꯄꯩꯁꯥꯁꯦ ꯄꯤꯕꯤꯔꯒ ꯃꯣꯏꯗ ꯁꯤꯉꯩ ꯇꯧ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯇꯧꯕꯤꯕꯗꯨꯅ ꯐꯩꯌꯦꯕ ꯉꯁꯥꯏꯒꯤ ꯈꯨꯟꯗꯒꯤ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯅꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯍꯥꯏꯔ ꯁꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯔꯤꯜꯁ ꯑꯣꯏꯅ ꯔꯤꯜꯁꯇꯨ ꯍꯥꯏꯔꯒ ꯔꯤꯜꯁꯇꯨꯗ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯑꯣꯏꯅ ꯇꯧꯔꯛꯄꯗꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ ꯈꯪꯕ ꯑꯗꯣ ꯁꯣꯝꯗ ꯔꯤꯜꯁ ꯅꯝꯃꯤꯕ ꯐꯣꯟꯗꯨꯗꯤ ꯁꯣꯝꯗ ꯐꯦꯁꯕꯨꯛꯇꯩ ꯅꯝꯕꯅꯤꯀꯣ ꯐꯦꯁꯕꯨꯛꯇꯩ ꯅꯝꯃꯤꯕ ꯄꯣꯠꯇꯨꯗꯤ ꯁꯣꯟꯒꯤ ꯃꯅꯨꯡ ꯁꯣꯟꯅ ꯑꯦꯞꯁ ꯄꯥꯏꯔꯤꯗꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯂꯣꯀꯦꯁꯟ ꯑꯣꯐ ꯇꯧꯗꯕꯅꯤꯅ ꯁꯣꯝꯗ ꯂꯣꯏꯅ ꯊꯤꯕ ꯉꯝꯃꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯉꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯔꯦꯟꯖꯁꯤꯐꯥꯎꯒꯤ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯀꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯅꯪꯅ ꯌꯦꯡꯉꯣꯅꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯍꯣꯏ ꯍꯥꯟꯅ ꯃꯅꯤꯄꯨꯔ KFC ꯑꯅ ꯆꯠꯂꯝꯃꯤ ꯑꯗꯩꯗꯤ ꯂꯝꯖꯤꯡꯕꯒ ꯆꯠꯂꯝꯃꯤ KFC ꯑꯅ ꯑꯗꯨꯗ ꯊꯤꯔꯛꯏꯕ ꯂꯣꯀꯦꯁꯟ ꯑꯗꯩꯗꯤ ꯑꯩꯅ ꯌꯧꯅꯤꯡꯉꯤꯕ ꯃꯐꯝꯗꯨꯗ KFC ꯑꯃ ꯋꯥꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯂꯣꯏ ꯌꯥꯏꯗꯅ ꯈꯪꯉꯕ ꯑꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯉꯁꯤꯐꯥꯎ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯈꯪꯅꯕ ꯂꯣꯀꯦꯁꯟ ꯀꯥꯏꯗꯅೋ ꯀꯃꯥꯏꯅ ꯇꯧꯅꯕꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯁꯨꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯄꯥꯎ ꯆꯨꯝꯒꯦꯔꯥ ꯆꯨꯝꯃꯣꯏꯔꯥ ꯑꯁ ꯒ꯭ꯔꯨꯞꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯞꯀꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯃꯪ ꯀꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯃꯥꯅ ꯊꯥꯒꯠꯈꯤꯕ ꯄꯦꯖꯇꯣ ꯇꯥꯔꯤꯛ ꯀꯌꯥꯗꯅꯣ ꯃꯥꯅ ꯑꯞꯂꯣꯗ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯦꯕ ꯈꯪꯉꯕ ꯃꯤꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯞꯇ ꯊꯥꯈ꯭ꯔꯕ ꯍꯥꯞꯈ꯭ꯔꯕ ꯄꯣꯠꯁꯦ ꯉꯁꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯊꯣꯔꯛꯀꯅꯦꯕ ꯈꯪꯗꯕ ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕ ꯃꯤꯗꯤ ꯑꯗꯨꯝ ꯃꯁꯥꯗ ꯇꯦꯟꯁꯟ ꯀꯥꯔꯅꯤ ꯇꯦꯟꯁꯟ ꯂꯩꯔꯅꯤ ꯑꯗꯨ ꯀꯩꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗ ꯐꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯤꯆꯔꯁꯨ ꯈꯤꯇꯪ ꯈꯟꯖꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯍꯣꯏ ꯃꯌꯥꯝ ꯍꯣꯠꯅꯔꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯃꯠꯇ ꯑꯋꯥꯠꯄ ꯅꯠꯇꯦ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯍꯟꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯑꯩꯈꯣই ꯃꯌꯥꯝ ꯇꯧꯔꯒ ꯀꯩꯅꯣ ꯑꯗꯩꯗꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯕꯒꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯐ꯭ꯂꯥꯁ ꯇꯧꯔꯒ ꯊꯥꯗꯣꯔꯛꯀꯅꯤ ꯑꯔꯨꯕ ꯋꯥꯍꯩ ꯉꯥꯡꯅꯒꯗꯧꯕ ꯑꯁꯦꯡꯕ ꯋꯥꯍꯩ ꯉꯥꯡꯅꯒꯗꯧꯕꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯈꯪꯕ ꯑꯗꯨꯅ ꯂꯣꯏ ꯁꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯑꯆꯨꯝꯕꯅ ꯀꯩꯅꯣ ꯑꯔꯥꯟꯕꯅ ꯀꯩꯅꯣ ꯃꯅꯨꯡꯗ ꯁꯥꯟꯅꯒꯗꯧꯕ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯒꯗꯧꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯥꯛꯇꯣꯛꯑꯒ ꯊꯝꯕꯤꯔꯦꯕ ꯑꯩꯈꯣꯏꯒꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯪꯉꯕ
Sidayne Sidayne soirei khangba aduna kichi kitang ai hana jo hajagrabne reels nammiba hojik so adum nammi ko khara khangba mai kai khangdaba daidi mama kanano mapa kanano daidi khangdaba mai ama reels nammidana sije kitang tokpiyo ba khangaba asengbaidi asuk luroba tanjaje nangi aigi damakta lan tawba natte akhoi manipur leibak sigi lan tawbane khangba khoi manipur je hingaunabane tawbane khangaba masak loi khangi ko masak loi ui khangaba kana no sida yauriba sida reels na mai ba sida adu tawre da kitang topiyo na nahan da gi so akhoi na mamang dai su lawbi re kwai da gi lui je social media depend tawri ba kangu je kama social media facebook pai ba page pai ba mayam je sida PS ni na hang ani ade mai viewers wang de ade magi adu to de ade na tawo mayam je sida gi loi shor ko ngatani sengbugi di khangba sigumba je kitang tokpiro khangba mayam da pausang topa date megi date 3 da thokiba thodok su adu makni thokdo je adu dagi hen tholok pasu yai adu nasana sana isha isana kitang gyan ta biyo ba khangba sigar do we matam da kram mafam tawni daidi nasai jo dum haije du ne na khangba nasai gi somna pot ama thamninge pot ama uhanninge pot ama tawdo as ai social media da ulhodrga di ai sona mating pang social media da uttaba mayam mating pangi kaino makok thongba leiriba mayam ngasi manipur praja gi damakta cheliba ima gi damakta cheliba mayam sida sigumba mayam sina mating pang na ko na sigumba da piraga nang na ta chalaga nang in sumaina yaholu ko ma ka do mana phattaba mayam tawninga ma ju phaba adum khalak tam ne kama adugumba mayam da honna hona je ba khoi khanga ba wariba kholiba do message da group da aduju asa wari group da thadorok pado adum social media da tak tek tawbirane si kai no si tawdoi je kai da no ba khoi ni hingdoi je khoi ni leidoi je khanga ba adu kitang khallo ba hoi thongna budi amta hannaba nati ko hannaloi da bane sigi matang ji da di khanga ba akhoi afaba khan ga domni afaba chumba lei ga domni hoi kukina hai ko mathak ta ka khale hai go khanga ba ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯃꯣꯏ ꯃꯔꯝ ꯂꯕ ꯑꯁꯦꯡꯕꯩꯗꯤ ꯃꯣꯏ ꯃꯔꯝ ꯅꯠꯇꯦ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯝ ꯈꯪꯉꯨ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤꯀꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯍꯥꯏꯕꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥꯒꯤ ꯌꯨꯠ ꯂꯩꯔꯤꯕ ꯑꯊꯧꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯊꯧꯕꯁꯤꯡꯗꯤ ꯃꯃꯤ ꯍꯣꯞꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯜꯌꯨꯠ ꯇꯧꯔꯒ ꯂꯩꯔꯤ ꯃꯇꯝ Republic Day 2024 की 26 जनवरी सिदा सुमाइना अखोगी मणिपुर की सुमाइना उलक्पा फजबा अखोगी कइनो हाइ कांदा नसाइगी थंबाल दगी अखोगी लाइरिक से थंबाल की मखोक सिदगी को लाइरिक से लौथोगा अखोई लंग सुंबा ngam हाइबगी केनो म उटपजे ओइ चै कुदिंगी जो अदुम उल्ली कांगबा अदु मोइ को की लेन गी करीम त उत्ते दना खामा मयाम सिदा दुम खंगबिरो कामा कइनो गेना इंडिया की रिपब्लिक तौबो गेरा इंडिपेंडेंस डे तौबो गेरा अखोई मणिपुर तुम जावे अखोई सोंदागुमजे अखोईगी पुंसी अखोईगी थवाई सोंदागुमजे अखोईगी दमकता लैरी मयाम थानाबदा ओइरो अदैदि आर्ट एंड कल्चर दो ओइरो अखोईगी ट्रेडिशन अखोईगी फ्यूचर अखोईगी कल्चर से अदुकी मतिक इंडियाना वांगना थांगत पिरिनिको ngasiबौता खंगबा सी खंगजे हाबा मयाम को खंगबा मखा थाबा मु ai somjeng जरा मीनो है कना साइगी लो लेतबा रूल लेतबा मसागी कइनो मसागी कर्म मफम द हिंजनी कर्म मफम द अस नसागी अमना लागा थोक कंगांगा अस असम रंगै जे तांगर से मणिपुर पुलिस ngै जे स्टेट पुलिस ngै जे तांगर से अद हिंगबा मतम ददि कराइ रे साइ मणिपुर दगी इंडिया दगी साइ ने खंगवा अदुना अदुगुंबा लो रूल खंगदबा कांगुना सुमाइना पुंग इन द इना वानी द आर्टिकल 355 सनै से कइनो है कना साइगी communities ani khanai je sangtaina naba si je ingdhanaba amada oiro amana nongoi pairamene amana su nongoi pairamene ani je control tawnabagi damakta thambibra sumaina article 355 sida adumaina thuebako adugumba mayam je oibra na ai wakhan dei khale hoi nupi na ingera nupa na inbera oi akhoi manipur da sawningba mayam yauri khatu karan tawrubagi kara bomb small bomb gumba kai gumba mayam thar pa oi central force na akhoi da
ꯅꯩꯕ ꯈꯣꯠꯄꯗꯤ ꯈꯤꯇꯪꯗꯤ ꯕꯦꯛꯋꯥꯔꯗ ꯆꯥꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯈꯪꯕ ꯈꯔ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯃꯤ ꯈꯔꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯈꯪꯕ ꯈꯔ ꯍꯦꯟꯖꯟꯅ ꯇꯧꯅꯤꯡꯕ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯃ ꯇꯧꯔꯕꯅꯤ ꯑꯗꯨ ꯂꯣꯏ ꯐꯥꯗꯔꯒꯀꯣ ꯉꯁꯥꯏꯒꯤ ꯍꯣꯏ ꯌꯥꯝ ꯐꯖꯗꯕꯅꯤ ꯃꯣꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯅ ꯃꯁꯦꯟ ꯃꯕꯥꯏꯅꯤ ꯃꯣꯏꯁꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯎꯔꯤꯕ ꯚꯤꯖꯟꯗꯣ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯃ ꯊꯝꯖꯒꯦ ꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗ ꯑꯗꯩꯗꯤ ꯍꯣꯏ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯗꯤ ꯏꯟꯕꯗꯤ ꯉꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯏꯜꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇꯤ ꯅꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯀꯨꯀꯤꯖꯥ ꯅꯣꯏ ꯑꯗꯨ ꯍꯥꯟꯅ ꯈꯪꯉꯣ ꯈꯪꯕ ꯅꯣꯏ ꯑꯗꯨ ꯍꯥꯟꯅ ꯎꯋꯣ ꯈꯪꯕ ꯅꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯅꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯤꯕ ꯅꯣꯏꯅ ꯈꯪꯕ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯂꯧꯊꯣꯛꯑꯣꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯎꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯏꯗꯤ ꯀꯥꯏ ꯂꯩꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯤꯕ ꯈꯪꯕ ꯑꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯅꯣꯏꯁꯨ ꯅꯁꯦꯟꯅꯕ ꯍꯥꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯗꯥꯏꯅꯦ ꯈꯪꯉꯕ ꯑꯗꯨꯅꯤꯗ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯅꯣꯏꯅ ꯉꯥꯡꯉꯤ ꯂꯣꯟꯗꯨ ꯀꯔꯤꯝꯇ ꯚꯥꯞꯁꯨ ꯊꯥꯕꯤꯔꯝꯃꯣꯏ ꯀꯔꯤꯝꯇꯁꯨ ꯈꯪꯕꯤꯔꯝꯃꯣꯏ ꯄꯨꯡꯉꯥꯡꯗ ꯉꯥꯡ ꯄꯨꯂꯥꯎ ꯂꯥꯎꯏ ꯈꯪꯉꯕ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯉꯛꯄꯅꯤ ꯈꯪꯉꯕ ꯅꯪꯅ ꯅꯣꯏꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯄꯨꯡꯍꯥꯏ ꯍꯥꯏꯗꯤ ꯅꯣꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯅꯣꯏꯒꯤ ꯀꯨꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯔꯒ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯁꯤꯕꯣ ꯀꯩꯅꯣ ꯚꯥꯕ ꯑꯃꯐꯥꯎ ꯇꯥꯗꯦ ꯑꯩꯈꯣꯏꯐꯥꯎ ꯇꯥꯗꯦ ꯑꯗꯩ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯤ ꯍꯤꯟꯗꯤ ꯉꯥꯡꯖꯕ ꯑꯗꯩ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯖꯅꯦꯅ ꯊꯣꯛꯂꯛꯄ ꯀꯥꯡꯕꯨꯗꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯂꯥꯎꯁꯟꯗꯅ ꯍꯩꯖꯟꯗꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯅꯣꯏꯁꯦ ꯙꯔꯃꯥꯒꯨꯝꯕ ꯑꯗꯩ ꯐꯥꯒꯤꯒꯨꯝꯕ ꯁꯨꯝ ꯇꯥꯁꯜꯂꯛꯄꯩ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯣ ꯑꯗꯨꯅꯤꯗ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯁꯦꯡꯕꯩꯗꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯨꯀꯤ ꯅꯨꯄꯤꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯁꯦꯟ ꯃꯕꯥꯏꯅꯤꯒ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯆꯨꯝꯕꯖꯥꯠꯅꯦꯕ ꯑꯃꯃꯨꯛ ꯆꯤꯡꯉꯤ ꯑꯃꯃꯨꯛ ꯆꯤꯡꯉꯤ ꯑꯃꯃꯨꯛ ꯆꯤꯡꯉꯤ ꯅꯣꯏ ꯐꯖꯅ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯨꯂꯞ ꯀꯠꯊꯣꯛꯈ꯭ꯔꯣ ꯈꯪꯉꯕ ꯄꯨꯂꯞ ꯀꯠꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯅꯣꯏꯁꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯈꯪꯉꯕ ꯂꯣꯏ ꯀꯠꯊꯣꯛꯄꯤꯈ꯭ꯔꯣ ꯃꯤꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯃꯃꯥ ꯂꯩꯕꯥꯛ ꯉꯥꯛꯆꯅꯤ ꯑꯗꯩꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯁꯦꯟꯅꯅꯤꯅ ꯂꯥꯛꯏꯕ ꯃꯊꯛꯇꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯁꯥꯎꯖꯟꯗꯅ ꯅꯣꯏꯅ ꯑꯃꯨꯛ ꯀꯣꯏꯆꯤꯡ ꯆꯤꯡꯅ ꯇꯧꯋꯤ ꯅꯣꯏ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯅꯍꯥꯟꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯕꯟ ꯏꯃꯥ ꯏꯕꯦꯟꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯅꯣꯏ ꯔꯤꯇꯦꯛ ꯇꯧꯔꯒ ꯅꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯄ ꯑꯃ ꯇꯧꯔꯤ ꯅꯤꯁꯥꯕꯟꯗꯒꯤ ꯍꯦꯟꯅ ꯈꯪꯉꯕ ꯍꯥꯏꯕꯤꯕ ꯀꯪꯂꯥꯗ ꯐꯅꯦꯛ ꯂꯧꯊꯣꯛꯑꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯌꯣꯟꯕ ꯉꯝꯕꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯣꯏ ꯇꯧꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏ ꯂꯧꯊꯣꯛꯑ ꯆꯠꯇꯣꯔꯦꯕ ꯅꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯃꯥꯡꯗ ꯑꯗꯨ ꯑꯣꯏꯔꯛꯀꯗꯧ ꯃꯥꯟꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯍꯥꯟꯉꯩ ꯅꯣꯏꯅ ꯉꯥꯡꯉꯝꯃꯤꯕ ꯅꯣꯏꯅ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯈꯪꯉꯕ ꯅꯣꯏꯗꯣ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯇ꯭ꯔꯣ ꯍꯧꯖꯤꯛ ꯈꯪꯉꯕ ꯑꯁꯦꯡꯕꯒꯤꯅꯦ ꯁꯤ ꯈꯪꯉꯕ ꯑꯁꯦꯡꯕꯩꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯨꯡꯗ ꯑꯩꯒꯤ ꯕ꯭ꯔꯣ ꯑꯃ ꯂꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯌꯦꯡꯁꯦꯕ ꯌꯥꯝꯅ ꯚꯥꯏꯔꯦꯜꯁꯨ ꯑꯣꯏꯈꯤꯕꯅꯤ ꯌꯥꯝ ꯐꯖꯕ ꯚꯤꯗꯤꯑꯣꯅꯤ ꯁꯦ ꯈꯪꯕ ꯑꯗꯣ ꯁꯤ ꯍꯥꯞꯄꯒ ꯃꯌꯥꯝꯕꯨ ꯑꯩ ꯍꯥꯟꯅ ꯏꯀꯣꯛꯅꯣꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯁꯤꯅ ꯂꯥꯁ ꯚꯤꯗꯤꯑꯣ ꯑꯣꯏꯒꯦꯀꯣ ꯁꯤ ꯃꯅꯤꯡꯗ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯩꯅꯣꯅ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯃꯌꯥꯝꯗ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯒꯗꯧꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯆꯥ ꯑꯩꯍꯥꯛꯅ ꯄꯨꯖꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯍꯦꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯥꯊꯣꯛ ꯀꯥꯔꯟ ꯉꯥꯡꯉꯦꯅ ꯁꯤꯗ ꯃꯤꯡꯆꯠ ꯂꯩꯒꯗꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯩꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯗꯣ ꯇꯦꯛ ꯇꯧꯖꯔꯒ ꯄꯨꯊꯣꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝꯁꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯃꯤ ꯑꯣꯞꯁꯅ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯤꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯄꯒꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯛ ꯈꯪꯗꯕ ꯅꯌꯨꯡ ꯈꯪꯗꯕ ꯅꯃꯤꯡ ꯈꯪꯗꯕ ꯅꯪꯕꯨ ꯆꯦꯡ ꯃꯥ ꯍꯨꯏ ꯃꯥ ꯆꯤꯡ ꯆꯣ ꯐꯥ ꯑꯩ ꯆꯣ ꯅꯪ ꯀꯩꯌꯣꯝ ꯅꯪ ꯊꯨꯏ ꯑꯗꯨ ꯀꯩ ꯂꯣꯟꯅꯣꯗꯣ ꯁꯛꯊꯨ ꯑꯗꯨ ꯀꯩ ꯂꯣꯟꯅꯣꯗꯣ ꯅꯁꯥꯒꯤ ꯂꯣꯟ ꯃꯅ ꯒ꯭ꯌꯥꯟ ꯇꯥ ꯁꯛꯊꯨ ꯏꯇꯨ ꯆꯤꯡꯅꯨꯡꯗ ꯂꯩꯕ ꯆꯤꯡꯄꯥ ꯂꯩꯕ